mayambu ahan maktada warina chunggi maikidigi iko nona taram no ukshiri haujik tabirasi aikona pujarak warida shobi wari ki mapal suba tangka ngasi ki tangak sidana wari sina kari kamdoriba mayam pun mangna wari asi amuk pun taminarasi tabirasi shobi ki mapal suba tangka shobi na magi wari kutimak loina tamlare lidare matau karam tauna mana taibang na khungtarakiba amadi lukena karam na mabu phakiba magi manakta laikiba haibana singba wari kutima singase sosobina kaluda loin lidun tahalami adubu kaluni hena khangba panglubadi matau karam tauna lukege nakta leramlaga mahangna amukhana masi khulachid laklibuna haibsigi wari sini kaluna taringdiba madugi wari adu kaluna sosobida liyu haduna hai adubu mikupsidadi sosobina mangonda wari ase liyu haibi yakidre asumna mukhe ani ahing tumdaba kariga adumak pothanakre matangi ayuki matamni kalusu wakibana yahau thingi adugu sosobisu tumkidaba wakiba kaya aduna masu adumuk tumnaga leiba matamni asomdana kalugi madu yahau ngana hokatki adubu karigumba thodokra mana ubadagi yamna phingna ayuki pung 8 lom helaka matam sida mahakse machanupa kalubu kanna kauduna imunglomda chensilai ngarang yamna thin hali haduna mamaduna makhoi anibu haudolamdabani adubu mana uruba thododuna maram moraga chensilaktuna pawdo tamlabani machanupa kalubu hanjin toina koba khonjelu tabada kalusi bit singboy singdaboy yamna phingna hagali aduga mamada kedore hangi matamatuda mamana pakhana tami ngarangi numidang athengbada nakhoina halakbada nakhodi kariguma amata thenadabra nakhodi kariguma sharin amata phawba phangdabra haduna mamana hangi wadu harakpada kaluna sosobida munni yingi mana ngalibadi ngarang ahingi tamthiraba thodok singado kanaguma taibum singna ukibra sini mana sinadiba mana khonjela du lalli mamada karimata thengnade karimata ude haduna hai mamana mahari ish pharabani nakhoina thengna halappada karimata thengna hodibado nakhoina khoi ginaraiba pharabani mamagi lampa achobada nupa ama taraga lehobani mahakto sidi adubu joiro lonudi amuk toiba lore magi masadasu makhongda makhutta yakhul mami yamma tai ish khangde mi yamna ko silaga yenghobani amaiba kauni su haina hobani laina namba su mali hai magi matau magi choron khulondo miyeng na yengdo muong mata hobani ish aidi yengba ngamde kiduna yumna yam thun laini haduna mamana pakhana kaluru tami kalusu mamagi wadu tabada ha lampak achobada kana mibu origaba mamana mahari nupa machadu aina han ukre pakhang machani ekhoi kisitagi lerak manga turuk chalaga leibani adubu ai magi mingni chapchana khangde ngasai haina hobudubu manglem kawi haibra kainam hai nakhoina di khangsiai pakhang ni ne hadun hari manglem kawi haibsida ngaktang kalose wakhan khale lerak manga chalaga amamangdom dage mamana khumi mani hadana mashtigi kaluna adudi khangine haduna mase yamathuna loshili yeng machana na bhonabani maman hai yengunu chalunu matawodu yamna kijai yenglibu singatei su yamna kina hobani magi matawodu amukta yam sathi nakoi chalunu ko haduna mamana khamlami adubu kalu yade yengluni haduna makse yamna thuna thoknaba semsai tholamdai gi matamda mana sosobibu haudoknaba ngaktang khone sosobigi nungaina tumjirba matawdu ubada mase makhatana karimta haramdre aduga kaluse chakhibani ngangnariba hainariba kudimak sosobi loina tai loina khangi kaluna mabu korumdabada kaluna chakhibada sosobi se tamni min pangthore mahaksu yamna thuna hokali aduga kalugi matung illage haduna mana khanmani asomdadi kalu yaukrabani mana yaukhba matamda lampak achobasida mi yamna tilami mi yamna pulami mamaga mapagadi magi matawdubu ubada thawai chakna kapli tashenamak angawbagi mataw amada manglem ase lerami aduga manglem na miyamda yenglibam yeng magi mong mataw ase tasengna akiba phangnab sakta mamagi mongni karigumada mi singsi ubada chongchin mana chagadabagi mataw chutawri adu mahakse chatpadi ngamdre chatpa ngamdrabasu mana turuga leiba tarabasu tasengna
ꯃꯥꯅ ꯎꯞꯁꯤꯟꯅ ꯁꯤꯠꯂꯒ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯅ ꯂꯥꯡꯒꯗꯕꯒꯤ ꯈꯣꯠꯀꯗꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯤꯕꯗꯣ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯏ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯉꯁꯥꯏꯅ ꯃꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯅꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤꯕ ꯃꯁꯛ ꯊꯣꯛꯂꯤꯕ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯕꯨꯅꯤ꯫ ꯃꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯍꯥꯟꯅꯅ ꯀꯧꯕ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯏꯃꯥ ꯃꯥꯏꯕꯤꯗꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥ ꯃꯥꯏꯕꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ꯫ ꯃꯥꯒꯤ ꯂꯝꯕꯤ ꯊꯥꯎ ꯊꯥꯎ ꯍꯥꯏꯗꯨꯅ ꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯅꯕ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯈꯨꯟ ꯃꯃꯤ ꯀꯌꯥ ꯑꯃ ꯅꯥꯏꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯡꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯇ ꯎꯈꯤꯕ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯂꯥꯏꯁꯣꯟ ꯉꯝꯖꯕꯤ ꯊꯥꯛꯇ ꯁꯣꯟꯗꯨꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯣꯁꯣꯕꯤ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯗꯤ ꯃꯥꯅ ꯑꯍꯥꯟꯕꯗ ꯀꯥꯂꯨꯕꯨ ꯍꯥꯟꯅ ꯊꯤꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯅ ꯀꯥꯂꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯏ꯫ ꯀꯥꯂꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯥꯂꯨꯗ ꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯌꯣꯝꯁꯤꯕꯨ ꯑꯆꯥꯄꯣꯠ ꯌꯦꯜꯂꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯀꯥꯂꯨꯅ ꯍꯥꯏ, ꯍꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯌꯦꯡꯉꯨꯗꯨ ꯃꯌꯥꯝꯅ ꯀꯤꯅꯗꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤꯕꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯩꯗꯤ ꯅꯪ ꯇꯨꯝꯍꯧꯕꯗꯨ ꯄꯥꯎ ꯄꯤꯗ꯭ꯔꯕꯅꯤ꯫ ꯏꯁ ꯌꯦꯡꯉꯨꯗꯨ ꯅꯨꯄꯥ ꯑꯁꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯂꯦꯞꯄ ꯃꯇꯝꯗꯤ ꯁꯣꯁꯣꯕꯤꯅ ꯃꯌꯥꯝꯗꯒꯤ ꯏꯄꯤꯛ ꯄꯤꯛꯏ꯫ ꯑꯗꯨꯅ ꯃꯥꯅ ꯇꯤꯡꯈꯠ ꯇꯤꯡꯈꯠ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯁꯣꯁꯣꯕꯤꯅ ꯑꯩ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ, ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯀꯔꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯣꯁꯣꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨꯅ ꯃꯅꯨꯡꯗ ꯐꯥꯎꯖꯤꯜꯂꯒ ꯌꯦꯡꯉꯨꯅꯦ, ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯒ ꯌꯦꯡꯉꯨꯅꯦ ꯍꯥꯏꯕꯗꯒꯤ ꯁꯣꯁꯣꯕꯤꯁꯦ ꯃꯔꯛ ꯑꯗꯨꯗ ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗ ꯈꯔ ꯁꯥꯎꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯔꯛꯇ ꯐꯥꯎꯈꯤꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯍꯣꯏ ꯈꯜꯂꯨꯕꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯏꯟꯊꯣꯔꯛꯄꯅꯤ꯫ ꯍꯦ ꯃꯁꯤ ꯑꯉꯥꯡ ꯃꯆꯥꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯅꯈꯣꯏ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯅꯥ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯔꯛꯏ ꯃꯁꯤꯕꯣ, ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏꯅꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯉꯥꯡ ꯃꯆꯥ ꯌꯦꯡꯕ ꯌꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯁꯣꯁꯣꯕꯤꯁꯦ ꯅꯨꯡꯉꯥꯏꯗꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯂꯨꯒꯤ ꯃꯅꯥꯛꯇ ꯌꯥꯗꯦꯍꯦ, ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇ ꯃꯥꯜꯂꯦ, ꯑꯉꯥꯡ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯂꯨꯗ ꯍꯥꯏ꯫ ꯀꯥꯂꯨꯅ ꯍꯥꯏ, ꯑꯗꯨꯗꯤ ꯑꯉꯥꯡ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨꯔꯅꯨ꯫ ꯁꯣꯁꯣꯕꯤꯁꯨ ꯑꯩ ꯌꯦꯡꯉꯔꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯃꯥꯕꯨ ꯇꯥꯞ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯀꯥꯂꯨꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯌꯦꯡꯉꯨꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯑꯇꯣꯞꯄꯁꯤꯡ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯗ ꯃꯥꯅ ꯋꯥꯁꯤꯜꯂꯤ꯫ ꯀꯥꯂꯨꯗ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯀꯥꯂꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯪꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯐꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯁꯣꯕꯤꯗ ꯍꯥꯏ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯥꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯝꯄꯥꯛꯇꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯀꯥꯂꯨꯁꯨ ꯑꯁꯣꯝꯂꯣꯝꯗ ꯌꯦꯡꯂꯝꯕꯗꯒꯤ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯀꯥꯂꯨꯅ ꯃꯅꯥꯛ ꯌꯧꯔꯕꯗ ꯁꯣꯁꯣꯕꯤꯅ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯥꯛꯏꯕ, ꯑꯁꯣꯝꯗ ꯇꯨꯃꯤꯟ ꯌꯦꯡꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯥꯂꯨꯅ ꯀꯩꯅꯣ ꯅꯪꯕꯨ ꯃꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯑꯩꯅ ꯊꯣꯔꯛꯂꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ, ꯅꯪ ꯌꯦꯡꯕ ꯌꯥꯗꯦꯕ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯌꯦꯡꯕ ꯌꯥꯗꯦ꯫ ꯀꯥꯂꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯗꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯦ, ꯑꯩꯒꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯨꯜꯂꯦ, ꯑꯗꯨꯒ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯅ ꯀꯔꯤꯒꯤ ꯌꯦꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯈꯪꯗꯕꯗꯒꯤ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯅꯪꯅ ꯌꯦꯡꯕ ꯌꯥꯗꯕꯒꯤꯅꯤ, ꯑꯗꯨꯒꯤꯅꯤ, ꯆꯠꯂꯣ, ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕꯅꯤ, ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯂꯨꯁꯤ ꯌꯥꯗ꯭ꯔꯦ꯫ ꯌꯥꯗꯕꯗꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯑꯩ ꯐꯤ ꯍꯣꯡꯒꯗꯧꯔꯤꯕꯅꯤ, ꯐꯤ ꯍꯣꯡꯂꯒ ꯑꯩꯅ ꯁꯛꯂꯣꯟ ꯑꯃꯗ ꯆꯪꯒꯗꯧꯔꯤꯕꯅꯤ, ꯃꯁꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯕ꯭ꯔꯥ, ꯆꯠꯂꯣ, ꯅꯪ ꯌꯦꯡꯂꯛꯀꯅꯨ, ꯅꯪ ꯌꯦꯡꯕ ꯌꯥꯗꯦ, ꯑꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯥꯂꯨꯅ ꯑꯩ ꯇꯨꯡ ꯑꯣꯟꯊꯣꯛꯀꯦ, ꯁꯦ ꯈꯨꯗꯩꯁꯤ ꯄꯥꯏꯌꯨ, ꯈꯨꯗꯩꯁꯤ ꯅꯪ ꯂꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯟꯗꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯈꯨꯗꯩꯗꯨ ꯄꯤꯈ꯭ꯔꯦ꯫ ꯁꯣꯁꯣꯕꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯌꯥꯎꯕꯖꯥꯠꯅꯤꯍꯦ, ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯦꯡꯅꯤꯡꯕꯁꯤꯗꯤ ꯂꯣꯏꯔꯦ, ꯇꯨꯡ ꯑꯣꯟꯊꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯅ ꯈꯨꯗꯩ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯤꯉꯩ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯉꯛꯂꯕ ꯁꯛꯇꯝ ꯑꯃꯗ ꯃꯍꯥꯛꯁꯦ
ꯃꯐꯝ ꯑꯗꯨꯃꯛꯇꯗꯒꯤ ꯐꯨꯠ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯁꯥꯌꯣꯟ ꯑꯃ ꯃꯥꯅ ꯑꯣꯟꯕꯅꯤ ꯃꯥꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯃꯈꯩ ꯑꯃꯗꯤ ꯈꯨꯗꯩ ꯑꯗꯣ ꯃꯈꯥꯗ ꯇꯥꯍꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯥꯂꯨꯒꯤ ꯃꯅꯥꯀꯣꯡꯃꯛꯇꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯆꯪꯂꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯒꯤ ꯁꯥꯌꯣꯟꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯣꯜꯂꯤꯕꯁꯦ ꯍꯌꯤꯡ ꯈꯣꯏꯅꯤ ꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯝꯕ ꯃꯥꯕꯨ ꯎꯕꯗ ꯀꯥꯂꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯁꯣꯜꯂꯤ ꯍꯌꯤꯡ ꯈꯣꯏ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯥꯝ ꯃꯔꯛ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟ ꯈꯔ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯐꯤ ꯈꯨꯝꯖꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯈꯨꯟ ꯅꯥꯏꯔꯤꯕ ꯀꯌꯥꯗꯣ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯕ ꯇꯥꯂꯛ ꯇꯟꯖꯥꯁꯤꯗ ꯍꯌꯤꯡ ꯈꯣꯏꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯣꯁꯣꯕꯤꯅ ꯀꯧꯔꯨꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯌꯤꯡ ꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯂꯣꯏ ꯀꯔꯤꯌꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯤꯟꯈꯨꯝꯕ ꯈꯣꯟꯖꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯃꯛꯇꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯗꯥꯏꯗꯒꯤ ꯈꯣꯏꯅꯣ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯐꯠ ꯐꯠ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯌꯤꯡ ꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯂꯣꯏ ꯀꯔꯤꯌꯣꯏ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃꯗ ꯑꯗꯨꯃꯛ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯀꯣꯡꯅ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯣꯛꯏ ꯇꯥꯏꯕꯪ ꯃꯤꯔꯣꯟꯁꯨ ꯊꯣꯛꯏ ꯍꯥꯏꯕꯕꯨ ꯃꯔꯨꯑꯣꯏꯅ ꯈꯣꯏꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯑꯃꯥꯏꯕꯤ ꯑꯁꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯔꯪ ꯉꯔꯪ ꯉꯪꯕꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯐꯠ ꯐꯠ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯗꯤ ꯑꯃꯥꯏꯕꯤꯁꯤꯅ ꯁꯥꯎꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯊꯥꯕꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯈꯣꯏ ꯑꯁꯤ ꯃꯈꯥꯗ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯩꯅꯥ ꯐꯥꯎꯔ ꯃꯥꯜꯂꯦ ꯑꯃꯨꯛꯀꯅ ꯃꯥꯁꯦ ꯄꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯂꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯊꯥꯈ꯭ꯔꯦꯍꯦ ꯆꯨꯕꯥ ꯑꯁꯤꯗ ꯇꯦꯡꯈꯠꯇꯅ ꯂꯧꯈ꯭ꯔꯦ ꯅꯥꯀꯣꯡ ꯅꯥꯝꯃꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯄꯤꯡ ꯂꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯑꯁ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯁꯥꯐꯨ ꯀꯟꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯂꯨꯗ ꯄꯥꯎ ꯇꯝꯖꯩ ꯃꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯥꯂꯨꯅ ꯍꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯩ ꯍꯩꯔꯕ ꯅꯪꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯅꯪꯅ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯞꯇꯪ ꯊꯥꯔꯛꯄꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯤꯕ ꯅꯪꯒꯤ ꯑꯣꯏꯗꯕꯗꯨ ꯇꯧꯒꯅꯨ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯕ ꯇꯥꯔꯦ ꯆꯪꯉꯣ ꯑꯃꯨꯛꯇ ꯆꯪꯂꯒ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯩꯅ ꯋꯥ ꯍꯥꯏꯕꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯍꯅꯨꯕꯤꯁꯤꯅ ꯇꯥꯗꯦꯅꯦ ꯍꯟꯗꯅ ꯀꯜꯂꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯥꯕꯗꯤ ꯊꯣꯛꯂꯛꯄ ꯇꯥꯕ ꯃꯥꯅ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯄꯁꯤꯗ ꯀꯥꯂꯨꯅ ꯍꯥꯏ ꯐꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯕꯗ ꯅꯪꯅ ꯆꯩꯅꯥ ꯐꯥꯎꯔꯕꯅꯤꯅ ꯐꯔꯦ ꯃꯇꯦꯡ ꯄꯥꯡꯂꯨꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯗꯕ ꯀꯔꯤꯃꯠꯇ ꯈꯜꯂꯒꯨꯝꯁꯤ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯟꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯍꯣꯡꯗꯣꯛꯑꯣꯁꯤ ꯂꯥꯛꯑꯣ ꯑꯩ ꯑꯁꯣꯝꯗ ꯑꯣꯟꯊꯛꯀꯦ ꯑꯁꯨꯝꯅ ꯀꯥꯂꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯛꯁꯤꯗ ꯄꯥꯏꯔꯒ ꯂꯩꯔꯤꯉꯩ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯅꯤꯅ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯐꯥꯔꯒ ꯊꯝꯕꯅꯤ ꯃꯪꯂꯦꯝ ꯑꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯪꯂꯦꯝ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯐꯥꯎꯕꯗ ꯃꯥꯅ ꯂꯥꯝꯗꯨꯅ ꯃꯥꯅ ꯆꯤꯛꯀꯗꯕꯒꯤ ꯃꯇꯧ ꯐꯥꯎꯕ ꯇꯧꯔꯛꯄꯅꯤ ꯃꯥꯕꯨ ꯐꯥꯕ ꯉꯝꯃꯛꯇꯕꯅꯤ ꯑꯁꯨꯝꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯒꯗꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯁꯤꯗꯗꯤ ꯁꯣꯝꯗꯗꯤ ꯁꯣꯁꯣꯕꯤꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯔꯛꯂꯦ ꯁꯣꯁꯣꯕꯤꯁꯨ ꯃꯇꯧ ꯑꯁꯦ ꯁꯥꯊꯤꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯥꯂꯨꯅ ꯑꯃꯨꯛ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯃꯆꯥ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯊꯥꯗꯣꯛꯎ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯂꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕ ꯅꯪꯗꯤ ꯆꯪꯒꯅꯨ ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯦ ꯇꯥꯁꯤꯅꯨ ꯅꯪ ꯆꯪꯕ ꯌꯥꯔꯣꯏ ꯅꯐꯤ ꯍꯣꯡꯖꯤꯜꯂꯨ ꯑꯗꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯩ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯁꯨꯝꯅ ꯀꯥꯂꯨꯅ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯁꯣꯁꯣꯕꯤꯁꯨ ꯑꯁꯣꯝꯗ ꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯟꯗꯨꯅ ꯃꯥꯅ ꯐꯥꯔꯤꯕꯗꯣ ꯊꯥꯗꯣꯛꯄꯒ ꯍꯦꯛ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯈꯪꯊꯥ ꯊꯥꯗꯣꯛꯄꯒ ꯃꯥꯁꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯕꯒ ꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ
ꯆꯦꯟꯊꯣꯔꯛꯄꯒ ꯃꯥꯒꯤ ꯂꯥꯏꯕꯛ ꯃꯛꯇꯗ ꯄꯥꯏꯁꯤꯟꯈꯤꯕ ꯈꯣꯏ ꯑꯁꯤꯅ ꯈꯪꯌꯨ ꯌꯨꯕꯅꯤ ꯁꯣꯁꯣꯕꯤ ꯑꯃꯨꯛꯀꯁꯨ ꯑꯌꯣ ꯍꯥꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯦ ꯆꯩꯅꯥ ꯐꯥꯎꯔꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯇꯥꯅ ꯃꯥꯅ ꯀꯥꯂꯨ ꯇꯥꯅꯕ ꯍꯥꯏ ꯃꯁꯤꯗ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯍꯥꯗꯨꯅ ꯍꯥꯏ ꯀꯥꯂꯨ ꯃꯉꯣꯟꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ ꯁꯥꯎꯔꯤꯕꯅꯤ ꯁꯣꯁꯣꯕꯤ ꯃꯁꯤꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯅꯁꯨ ꯏꯃꯥ ꯃꯥꯏꯕꯤꯁꯤ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯣꯡꯁꯤꯟ ꯃꯌꯥꯝꯁꯤꯗ ꯆꯤꯛꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯁꯣꯁꯣꯕꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯏꯃꯥ ꯑꯩꯅꯦ ꯍꯥꯗꯨꯅ ꯀꯟꯅ ꯍꯥꯏꯔꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅ ꯄꯥꯛꯍꯦꯛ ꯇꯥꯗꯕꯅꯤ ꯇꯥꯗ꯭ꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯉꯔꯪ ꯄꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯟꯅꯨꯕꯤ ꯑꯩꯅꯦ ꯍꯥꯏꯕꯅꯦ ꯑꯩ ꯁꯣꯁꯣꯕꯤꯅꯦ ꯑꯩꯅꯦ ꯍꯥꯗꯨꯅ ꯍꯟꯖꯤꯟ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯄꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯍꯦꯛ ꯏꯟꯊꯣꯛꯂꯨꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯔꯦ ꯁꯣꯁꯣꯕꯤꯅ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯂꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯍꯌꯤꯡꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯍꯩ ꯁꯣꯟꯕ ꯁꯥꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯐꯅꯕ ꯍꯣꯠꯅꯁꯤ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ ꯍꯥꯗꯨꯅ ꯑꯃꯥꯏꯕꯤꯁꯤꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯑꯃꯥꯏꯕꯤꯁꯤꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤꯕ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤꯁꯤꯅ ꯃꯍꯩ ꯁꯣꯟꯕ ꯈꯨꯗꯤꯡꯒꯤ ꯁꯣꯁꯣꯕꯤꯅ ꯈꯣꯏꯒꯤ ꯁꯛꯇꯝꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯥꯒꯤ ꯃꯁꯥꯗ ꯁꯔꯣꯏ ꯆꯪꯂꯤꯕ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯂꯥꯛꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯈꯣꯏ ꯃꯥꯒꯤ ꯁꯛꯇꯝꯅ ꯃꯅꯥꯛꯁꯤꯗ ꯄꯥꯏꯁꯤꯜꯂꯗꯨꯅ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯔꯣꯏ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅꯁꯨ ꯂꯥꯏꯁꯣꯟ ꯌꯥꯝꯅ ꯁꯣꯜꯂꯤ ꯈꯣꯏ ꯑꯁꯤꯅ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯔꯣꯏ ꯑꯗꯨꯅꯗꯤ ꯁꯣꯁꯣꯕꯤꯕꯨ ꯈꯪꯕꯗꯒꯤ ꯃꯥꯕꯨ ꯅꯝꯂꯤꯕꯅꯤ ꯍꯥꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯕꯅꯤꯅ ꯍꯦꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯃꯟꯅ ꯊꯥꯛ ꯑꯣꯟꯕꯅꯤ ꯌꯦꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯪꯀꯤꯗ ꯀꯤꯅꯩ ꯑꯁꯣꯝꯗꯤ ꯁꯔꯣꯏ ꯑꯗꯨꯅ ꯍꯌꯤꯡꯈꯣꯏꯒꯤ ꯁꯛꯇꯝ ꯎꯠꯂꯤꯕ ꯁꯣꯁꯣꯕꯤꯕꯨ ꯅꯝꯂꯤꯕꯅꯤ ꯍꯥꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯁꯣꯁꯣꯕꯤꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯒ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯐꯠꯇꯔꯕ ꯁꯔꯣꯏ ꯑꯁꯤ ꯇꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯕꯨꯗꯤ ꯌꯥꯝꯅ ꯆꯪꯏ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯒꯤ ꯍꯩꯁꯤꯡꯂꯕ ꯃꯥꯒꯤ ꯃꯍꯩ ꯃꯥꯒꯤ ꯄꯥꯡꯒꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯃꯗꯤ ꯁꯔꯣꯏ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯈꯤ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯛꯏ ꯁꯣꯝꯅꯁꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅꯁꯨ ꯃꯥꯅ ꯃꯍꯩ ꯀꯟꯅ ꯁꯣꯟꯗꯨꯅ ꯍꯌꯤꯡꯈꯣꯏ ꯑꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯑꯁꯨꯝꯅ ꯀꯣꯟꯅ ꯊꯪꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯁꯤꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯍꯌꯤꯡꯈꯣꯏ ꯑꯁꯤꯒ ꯅꯝꯅꯅꯕ ꯍꯣꯠꯅꯕꯗ ꯁꯔꯣꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯍꯌꯤꯡꯈꯣꯏ ꯑꯁꯤꯅ ꯉꯝꯂꯦ ꯍꯌꯤꯡꯈꯣꯏ ꯑꯁꯤꯕꯨꯗꯤ ꯃꯌꯥꯝ ꯑꯁꯤꯅ ꯎꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯉꯟꯅ ꯌꯦꯡꯉꯔꯤꯕ ꯑꯁꯨꯝꯅ ꯃꯃꯩ ꯊꯪꯗ ꯅꯨꯄꯥ ꯑꯁꯤ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯁꯔꯣꯏ ꯑꯁꯤ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯌꯤꯡꯈꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯐꯖꯅ ꯑꯣꯠꯈ꯭ꯔꯕꯅꯤ ꯃꯤ ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯎꯗꯕꯒꯤꯅꯤ ꯑꯃꯥꯏꯕꯤ ꯑꯁꯤꯗꯤ ꯁꯔꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅꯔꯤ ꯑꯁꯣꯝꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯁꯔꯣꯏ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯇꯨꯡꯗ ꯍꯌꯤꯡꯈꯣꯏ ꯑꯁꯤ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯃꯥꯏꯕꯤꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯌꯤꯡꯈꯣꯏꯗꯨꯗ ꯌꯦꯡꯂꯒ ꯃꯥꯅ ꯈꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯍꯪꯅꯔꯤ ꯁꯔꯣꯏ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯩꯅ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯔꯣꯏ ꯑꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯌꯤꯡꯈꯣꯏ ꯑꯁꯤꯗ ꯋꯥꯍꯪ ꯂꯣꯟꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯝꯃꯤ ꯃꯍꯥꯛꯁꯦ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯀꯟꯊꯤ ꯇꯥꯏꯅꯕ ꯉꯝꯗꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯃꯥꯅ ꯇꯧꯔꯒ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯊꯪ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯌꯤꯡꯈꯣꯏꯒꯤ ꯁꯛꯇꯝ ꯑꯣꯜꯂꯤꯕ ꯁꯣꯁꯣꯕꯤꯅ ꯑꯃꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯁꯣꯁꯣꯕꯤꯅ ꯑꯃꯨꯛ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯒꯅꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯔꯣꯏ ꯑꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ
ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤꯅ ꯉꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯈꯤꯕꯒꯤ ꯐꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯤꯌꯥꯝꯁꯤꯅ ꯁꯥꯟꯅꯔꯒꯅꯤ ꯂꯤꯅꯔꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯂꯤꯊꯣꯛꯄꯤꯕ ꯌꯥꯗꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯂꯧꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯣꯏꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯕ ꯁꯣꯁꯣꯏꯕꯤꯅ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯥꯏꯊꯣꯔꯛꯂꯦ ꯄꯥꯏꯊꯣꯔꯛꯑꯒ ꯀꯥꯂꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯣ ꯑꯩ ꯐꯤ ꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯀꯥꯂꯨ ꯇꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯀꯅꯥ ꯎꯗꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯁꯣꯏꯕꯤꯒꯤ ꯁꯛꯇꯝꯗ ꯃꯥꯁꯦ ꯑꯣꯜꯂꯛꯏ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯔꯦ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯒꯠꯅꯔꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤꯅꯗꯤ ꯑꯀꯣꯏꯕꯁꯤꯗ ꯁꯣꯁꯣꯏꯕꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗꯅ ꯁꯣꯁꯣꯏꯕꯤ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯃꯃꯥꯏ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯐꯅꯌꯥꯝꯅ ꯃꯨꯅ ꯈꯝꯂꯦꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯅ ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠꯇꯤ ꯀꯩꯗꯧꯔꯦ ꯁꯣꯁꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯆꯠꯂꯁꯤꯔꯥ ꯀꯥꯂꯨꯅ ꯑꯃ ꯍꯥꯏ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯩꯅ ꯎꯈꯤꯗꯦ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯅꯪꯅ ꯈꯣꯏꯒ ꯁꯛꯇꯝ ꯎꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯃꯁꯤ ꯇꯧꯈꯤꯗꯦ ꯀꯩꯅꯣ ꯃꯨꯅ ꯈꯥꯝꯗꯦꯁꯤꯅ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯁꯣꯁꯣꯏꯕꯤꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯈꯔ ꯋꯥꯏ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯂꯨꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯛꯏ ꯀꯥꯔꯟ ꯇꯥꯖꯕ ꯊꯣꯛꯃꯣꯛ ꯈꯔ ꯇꯧꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯁꯣꯁꯣꯏꯕꯤꯁꯦ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥꯁꯦ ꯃꯁꯥꯗꯨ ꯃꯨꯅ ꯈꯥꯝꯗꯦꯛꯄꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ ꯍꯩꯅꯤꯡ ꯐꯥꯎꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯃꯛ ꯂꯥꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯌꯣꯝꯁꯤꯜꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯝꯄꯥꯛꯇꯨꯗꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯥꯂꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯣꯁꯣꯏꯕꯤ ꯑꯗꯨꯝ ꯃꯥꯅ ꯌꯦꯡꯂꯕꯁꯨ ꯈꯪꯉꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤ ꯊꯦꯡꯅꯕ ꯌꯥꯎꯏ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯑꯉꯥꯡ ꯑꯃꯅꯤꯅ ꯍꯦꯛ ꯎꯔꯒꯅ ꯁꯣꯁꯣꯏꯕꯤꯕꯨ ꯎꯕꯗ ꯃꯤꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯛꯏ ꯂꯥꯎꯔꯛꯄ ꯌꯥꯎꯏ ꯑꯃꯅ ꯑꯃꯨꯛ ꯎꯕꯗ ꯂꯤꯟꯐꯥꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯛꯄ ꯌꯥꯎꯏ ꯁꯣꯁꯣꯏꯕꯤꯁꯨ ꯀꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯉꯛꯄꯨ ꯅꯣꯝꯂꯝꯕꯅꯦ ꯉꯛꯄꯨ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯔꯛ ꯑꯃꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯃꯤꯁꯤꯡ ꯑꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯝꯃꯤ ꯄꯪꯀꯞꯇ ꯀꯞꯅꯔꯝꯃꯤ ꯃꯗꯨꯒꯤ ꯂꯥꯎꯅꯕ ꯀꯞꯅꯕꯗꯨꯃꯛ ꯇꯥꯕꯗꯗꯤ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯏꯕꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯍꯦꯛ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟꯃꯛꯇꯗ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯀꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯀꯞꯅꯕꯅꯤ ꯑꯃꯗꯤ ꯃꯅꯥꯛꯇꯨꯗ ꯃꯤ ꯑꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯅꯕꯅꯤ ꯃꯁꯤꯗꯤ ꯃꯥꯡꯂꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯅ ꯎꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯄꯥꯛꯂꯣꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯥꯈꯪ ꯃꯆꯥ ꯃꯥꯡꯂꯦꯝ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯗꯣ ꯌꯦꯡꯕ ꯆꯠꯅꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯦꯛ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟꯃꯛꯇꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯊꯣꯛꯅꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯍꯥꯛꯁꯦ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯉꯥꯡ ꯑꯗꯨ ꯇꯥꯈꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅ ꯇꯥꯎꯈꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯕ ꯀꯌꯥ ꯑꯗꯨꯗ ꯃꯥꯅ ꯆꯤꯡꯅꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯇꯧꯔꯒ ꯂꯩ ꯑꯉꯥꯡꯒ ꯁꯥꯟꯅꯔꯝꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗꯣ ꯁꯥꯟꯅꯍꯧꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯃꯁꯤꯗ ꯊꯦꯡꯅꯕꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯎ ꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯞꯅꯕꯅꯤ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯇꯤꯡ ꯇꯤꯡꯂꯒ ꯂꯩꯔꯤꯕꯗꯣ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯏꯕꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯎꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯁꯣꯁꯣꯏꯕꯤꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯁꯦ ꯏꯇꯤꯡ ꯇꯤꯡꯂꯒ ꯂꯩꯔꯤꯕꯁꯤ ꯑꯗꯨꯃꯛ ꯎꯔꯗꯤ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯇꯕ ꯃꯇꯝ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯆꯪꯂꯛꯇꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯣꯏꯗꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯅ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯤꯡꯂꯒ ꯇꯥꯕꯁꯦ ꯁꯣꯁꯣꯏꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗꯁꯨ ꯃꯥꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯥꯅ ꯀꯟꯕꯤꯔꯛꯄꯅꯤ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯁꯣꯁꯣꯏꯕꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯁꯦ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯁꯦ ꯃꯇꯦꯛ ꯃꯨꯅ ꯈꯥꯝꯗꯣꯛꯇꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ
waramba naramba kudimusing ase loina kauthuduna angang asigi thawai se kallage haduna jab lungna magi puningda lepkrapani angang aduba kon lakapliba mayam adu manak tamna sumnak silakpana angang adu manak ado hek yorore mabu ubada angang adu mapabung aduna mabu yengni yen hari yengu linphaba aigi jagi oirba mato si yengune nuksidra aigi jagi mato si nuksidra yengune haduna masada kol ka kabe sosobi bikup amoromdi walal amata ngangde lairiba amanisu sosobi bu ubada magi masak mawongdi hanana linphaba haina khangkhibinina linphaba kauduna mangonda penjadabadagi angang asigi mato si yengune ekoibu thadoktuna challe ekoina nakalamra chatlingai manusu ekoibu thadoktuna challe haduna kapasi tabada sosobi yam nungaramde masidi sosobina walan karimata ngangdana mapabangna pamliba ngang ase mana makta pai ado pamkhali aduga angang asigi masin asida mahna chupsinmani mana kamsinmani mana chupsiliba kamsiliba sei atai amata nate magi mahigi matengna khudong thibada taraba ngang ase kanna bhonaribani matawosi ubada mayam sisu yam ngani yengi aduga kalusu sosobigi matawosi yam ngani yengi mahangna sumna minute amani ase kamsinna matambadi sirig leramba ngang ase amukhana hinglakpani amukhana mase lok khurakpani ngang ase kapkhalakpani masigi matawosi ubadani leiramba mayam ase ngakre mama mapa magi mabu hekta kapani nuksibana ngang ase matawosibu ubada konduna amadi sosobigi matawosibu makhoina ngaktuni yengmani haraubana khamthenakre aduga sosobibu makhoina yam thagatki siraba ngang ase nangni hinganbire haduna makhoina hekta haraubana sosobibu amanamukpam amanamuk thangat mine khara pikpanina amana thangatpada yama laina thangatpa ngami habaduni aduga matai amadagi kaluna sosobigi tawba ngamba matik mayai kaya sida yam ngakjari aduga amaksu masa matomna chawthokse mana karan phana tajarabasu ngasigi magi tawba ngam matik mayai miyoi anigi punsi mana kankhiba kaya sida kaluna magi matawbu yengna magi mamitai mapi tarakhiba khangaude matomta magi masindagi soli kasum khangjadraba isam chamne hingjariba aigi punsi sida nangna laktuna aigi nakta leiduna nangna taibang kumai yauraba amadi nahangna tawbiraba thabak kaya se ai tasingna pele mamangi mapokta aina kari torubgidamakta handaki mapok asida nahangna aigi nakta lakpano ai wahangsimasu hangdaba ngamde asumna mahangna yama nuksina sosobida yengami sosobisu amanamak thangatlabasu mahangna kaludum yengthurai mani yengthurakpada kalugi mittagi pirang sinthariba mana nuksina yengebado misanai hekoi mapi tabadu ubada sosobina pi tahanganu pi teitho haduna mangun ingittori madugi kiradu ubada nokphet tawna kaluna mapi teithoi hojikti sosobi kalugi manaktamna mukchangi mayamadunati mabu amuktaba thaknakre mayamaduna mabu linphaba haduna kanna slauri magi matik mayaiduda penmadagi laubani angang kharanasu mabu ubra thakladuna miri haduna kanna lawi sosobi wai singu tabada nokmi tawduna mayamadu yengami aduga challage haduna hai mayamaduna ding hakta ngai ko haduna hai adubu sosobi ni yadre thabak lei challage konmu mayam puna thena chi haramlaga sosobi amadi kalu makhoi ni lai kalu hoji sosobi ga chatmina matamda kalu na mangoni yengami yengase kayagi matik harauna kayagi matik nuksina adamu yengi sosobi di hoji magi masaji satina wabadi warabani adubu wadaba saduna masada muna khamjekliba kayadasu thoina hena karimata khandaba saduna mase adumang lai asumna makhoi anisina asum laka matamdani makhoi gi lerek ado hek changadaba khajik tingarba matamda sosobi se adumak chalambadagi laimai thakda wantharaga taakibani mana wantharaga taakibadu ubada kaluna yamna pakhana sosobi haduna kawi matam ase lerek masina sida kanaguma mata chattaba kanaguma mata leitaba matamni kari thokadore makhangai biyu mayambo aroibada dan khuman amakana khurumjari